Hauzi faubagi khwaidigi update oiba pau tabiriba singbu Misanta cycle mataram noksari hauzi ahambada maruiba pau miyamda pizari State lenga ki employee singi transfer amari posting gi policy ama semkrai lenga ki employee singne yamdrabada chahi amaga tha taruk mathau tawdrabadi transfer tawba yahaloi dawri Nongju thada sing Ninkhairakpagi asobo maramdi popi thaba lomi singna umang kokthokpadagini haina lefau hokipna phongdokre Oza lauba amadi transfer posting da corruption lairoi haina education minister T.S. Basantana phongdokre Manipur APFML e singna party asidagi tokloi habagi thajaba pikre Ziri tulelda miyoi amata kibadagi thiba phangdre Loidana Prime Minister Narendra Modi ne malingbani suba COVID virtual summit ta saruk yakre hauzik maruiba pausing miyamda sandawna pizari Government gi servant singi transfer amari posting ga amari lenana Manipur lengangna policy for transfer and posting of government employee of the state of Manipur haiba anobo policy ama semkre Hiramasigi matangda Manipur lenga ki personal and administrative reform department na thokpa warol amana hari Policy PSU Sing Cooperation Society Agency Amadi Missions Sing Basing Yauna Lengak Amadi Masigi Agency Singi Makada Leba Employee Kudimakta Applicable Oigani Hari Waral Aduna Palibadi General Condition Gi Matung Ina Officer Natragana Employee Amana Matau Tauriba Loisang Adada Yamdrabada Chahi Amaga Tataruk Matau Togadabani Amadi Yamlabada Chahi Ahum Matau Togadabani Haine Pidi Haidiba Employee Aduna Karigum Matangai Fadaba Madam Amadi result Pidrabadi Matau Toriba Loisang Adu Yamdrabada Sahi Amaga Tataruk Mapam Aduda Matau Taudrabadi transfer Toba Yaroi Haidi Officer Natagana Official Singna Makoi Makogi Interior Service Period Manunda Yamdrabada Sahi Mapandagi Tadana Singilam Sing Natragana Kudong Chada Mumfum Singda Lai Baloisang Singda Sungsoi Chodana Tabak Pugadabani Employee Kudimaki Transfer Amadi Posting Silang Nabagidamang IT the best Toba Manpower Management System da sizinagani hari waral aduna makata na hari karigumba official aduna khanjarabadi makoina thabuktigi pothagadaba chahi anigi mamangda mari leinaba official aduna makoi gi home district singda thabuk puba yabagi kudong chaba laigani haina palli Manipur Organic Mission Agency momagi mateng makhada Nahakpam Food and Beres Fresh Imphalna Haryana gi Sarnipata Pukhigadaba Yangang Asoiba Metric Ton Tarang asi Horticulture Minister Lepo Hokipna Sanjang Thongda Leiba Horticulture Department Mamangda Lamthakre Lamthabaga Mari Lenana Horticulture Minister Lepo Hokipna Phongdokibada Popi Thaba Lomi Singna Napi Hidak Jungle Cutting Amari Gari Thau Sizinaduna Umang Koktorokpadagi Nongju Thada Sing Nikhairakpa Amadi Mud Slide Toroknabagi Achabu Madam Ama Oirei Manipur asi Organic State Ama Oiba Yuria Sizinabagi Sang Hantana Balenga Nakana Hondaringi Serga Sida Sigumba Thong Chatarakpa Asi Laibak Tibani Popi Tariba Lomi Singna Popi Natabato Hiwahi Oina Thana Bapamba Yang Biu Langanasu Pangbayaba Mating Pangani Haiki Organic Manipur Ohenaba Momona Honariba Asida Miyamna Su Mapung Panda Mating Pangbiu Haina Minister na Apil Tarokli Tarungi Saruk Amoina Nahakpam Food and Beverage Infalgi Proprietor Nahapam Santana Haikibada Manipurgi Tongan Bamfam Sing the Tariba Yangang Sing Kungotuna Soiriba Tungda Kamandana Mapalamda Metric Ton Kuntra Yonaba Sam Sabalore Ahandagi Oinangasi Metric Ton Tara Tadopani Haiki Manipur COVID positive oibigi sang singthaningai oina hantarapgalona na haukiba pungkunga marida miyoi chama ani COVID-19 test toba matamda miyoi amata positive oikidre haukiba pungkunga mari asidasu laichit asina miyoi amata sian kidre haina Manipur langaki health department gi makedigi report piri Hauzik Paubada Apunba confirm case ki masing asi lak amaga lising kuntra ga taret chani kuntra amadi apunba lekidaba masing na lising aniga samaga kunda lengana leidi Nagaland People Front MPF की पार्टी दगी MLA कुंग माथोई Nagaland की Chief Minister Nephew Riona Lusingba National Democratic Progressive Party NDP da yaukhraba matung NPF Manipur State Union na makatana NPF ta adumuk laikigani haibagi thazaba ama pikhre
Party asigi Central Executive Council gi atuba mifum ama Kohimada ngarang pangthokhibaga loinana Manipur MLA su oina leriba NPM Manipur State Unity President Awangbo Numaina Manipur da leriba party asina NPF tagi togloi haina phongdokhibani mahana makhata na hakibada party se hojikti mapung mari faraba miyoi khaktamak ngaide NPF Manipur State Unity na party se bo sagut khigani party gi niyam inkigani amari party digi na thairiga chatloi oiningbo oijasanu NPF ko loinaduna adamuk chatkani haina phongdokhi JM Community College DDU Kausal Kendra JM College of Science JMU Amadi Intellectual Forum of North East Manipur Chapter na Sinduna Kumjali Sangani Kungani Thoida Pradharma Siri Award Fankraba Lauremba Bino Konsam Ibom Sa Amadi Marang Tem Mukta Mani Butaram na Okpa Amadi Women Entrepreneur and Atamani Bar Bharat Manipur Kauba Larik Phongbugi Thorumda JM College of Science ki Central Honda Pangthokre Thorumdu da Saruk Jakiba Education Minister Thongnojam Basantana Hakibada Oza Lauba Amadi Transport amasung posting the corruption amata Lairoi Thong Asina Tungi Mirol da Fabukunai Emma Oiba Ngamgani Haina Phongdokli Afabukunai Emma Oina Bagi Damag Larik Taman Bagi Mahutta Laisisu Tambiba Ama Matau Tai Taxikasi Amadi Akangkan ba Yaudana Mai Pakpa Oitokloi Mai Pakiba Misak Kudimak Taxikasi Lainakan Nahona Kiba Mahi Aduna Oirak Kibani Haina Phongdokli Mahang na hakibada National Education Policy Sanaraba Matungda Horok Liba Nahrol Singh Asina Lamda Masigi Jariba Culture Amadi Puaribu Hena Masak Kangnaba Syllabus ta Hap na Bahot Nagani Hainasu Pali Ngarang Hokiba Megitang Taragani Tugi Ayupung Tararam Taba Matamda Ziri Turilngi Kalinagar Part 1 Longrai Zangi Area Dam Yoy Ama Langsang Pung Kamai Chahi Kuntra Popo Lektraba Ningthau Kamai Nungba Tangming Dagi Hojingna Lograi Zang the Laiba San Tibazak Kibadagi Turelgi Ising da Tasin Kibadagi Hojak Forward Tiba Kangdana Lady Hira Masigi Matang da Kungi Chairman na Pau Mifum Pangto Kre Pau Asigi Mifum Aduda Fongdora Kibada Langchung Pau Kamai Mahak Yisan Tibazak Kibani San Adu Turelgi Wang Bada Ising da Land Ba Aduda Mahak Su Ising da Lantok Nabahona Bada Turelgi Ichel na Kaman Kiban Kaman Kibagalana Ising Imaina Tanda Chenbena Iroibangam Dana Irak Nakibadagi Tiba Kangdan Lerakibani Haina Chairman na Pomising da Fongdorokli Prime Minister Narendra Modi na Malingani Shuba COVID Virtual Summit USA President Joseph R. Biden Jr. na Paujil Pir Padagi ngasi angan bada saruk jakre Prime Minister na laisat na nanghan ba wa badagi ngakthokpa amasung sem sabagi thawongda miyamda singba Miyeng Changba Yaba Haiba Timda Pangthokpa Summit Haudopugi Thoramda Wangangki Bharat na Laina Asiga Mayuk Naba Miyamda Hena Maru Oina Piba Thorang Yatki Amadi Handaki Sahi Sida Hakselda Kwaidagi Sauba Sempam Kaitoki Haina Prime Minister na Phongdoki Bharat na Malamgi Kwaidagi Sauba Tika Thabagi Kongtang Paket Ki amasung Masigi Ahalgi Masingi Sarak na Sada Marputara amasung Angangi Masing na Sada Yankhaidagi Henbada Vaccine Kampang Ngamkre Haina Prime Minister na Paugdamki Bharat na Malengi Kunagi Mathaugdang Khangba member Ama Oina Bagidama COVID ki Safu Hantana Buhana Bada Sizinaba Sel Sangdaba Technology Vaccine amasung Laing Bagi Thong Kya Miyam da Piduna Chauraba Thaugdang Lobagi Thong Makatana Satakigani Haina Prime Minister na Phongdoki Bharat na Masagi Genomic Surveillance Consortium Hena Sandok na Bakan na Hotnari Hainasu Makata na Pali Hauze Social Welfare Department na District Kaya da Siliba Unit Disability ID Sabatorum da Pramang na Saruya Husay Idam da Manipur da Ladiba Disabilities Kaya Gaya Feda Bagidabag Social Welfare Department na District Kaya da Satlaga Siliba Unit Disabilities ID Haibadi Disable Sigu Oiba All India Oina Sanagadaba Certificate Si Paiho Naba Pandamda Siliba Sida Kudibag na Saruya Husay Haina SGDPOG President MD Yunus Khan Thandorak Pachirol Amana Phongdorakli Disability Singna Satok Sasin Tawada Kudongcha Dabakaya Mayuk Nadiba Amadi UDID Sina Launa Bohona Bada Awabakaya Technadiba Asigi Kalaga Disabilities Kayagi Fanabagidamok Pakalaliba Kongtang Asida Disabilities Kudimag na Social Welfare Department Government of Manipur na Silibasida Support Tawduna Kudongcha Asila Hugsi Hauzi Oina UDID Assessment Kem asida tha sigi tara tareta khurkhul mai community hall da pangthok
kani thasi se taraga nipandana samuro on lekai da community hall da pangtok kani se taraga mapanda nambon sabal lekai community hall da pangtok kani se kun go humdoi ida office of development for women program center thobal wang matabada pangthokani sesat kunga manga da kuman mando moirang da pangthokani disability certificate hana pairam ba amadi anobo paiba singna asigumba anobo chanaraga doriba disability certificate ase paihongna ba social welfare department syllabus da koi kudimana kudong chaba si lahok se haina cherol asina makata na phungdorakli Manipur ki culture yaugdana Manipur ki apun gi saktam sagat pa yaroi culture haibasi khunayam gi asoba yanglen saru amani lamdam asida pun hingminisi akoi gi culture bu yokhat pa haibasi akoi gi lokpham thokpa thodangni maram asina hingminari ba furup kudimakna furup singi oiba culture bu yokhat nabakan na hotna gadabani haina phongdorakli Coalition Against Drug and Alcohol kadana lamdam asidagi mayai ka basingjak maru phungna muthana basang silakpa tongan ba khongjang gi saruk ama oina tha asigi taramathoida Thobal district gi manung chana leiba Hairok Part 2 Maya Lekai Community Hall da Ningon Club Hairok America dana sinduna nisana kunai da piba saiting amasung masibu thingbada miyam gi thodang haiba hiramda miyam gi oiba khananai na ba mipum ama pangthokre haina kadagi Information and Publicity Secretary Khundongbom anina thadorakpa cherol amana phongdorakli Cherol asin hari Toromadu Ningon Club ke President Sofia Khundongbam Merapaibi Khundongbam Ongbi Bani Political Activist Moirang Tem Tom Sana Anganwadi Worker Moirang Tem Ongbi Malalayba Amadi Kadagi President Hijam Priyo Kumana Torumgi President Member Singh Amadi Research Person Oina Kadagi General Secretary Gritindra Mangangna Sarukjaki Hari Thasigi Sesat Taragamangagi Ayupung Taramak Thoi makai taba matam da Artist Training Cum Education Research Center Etadek Infana sinduna mayek libasing amadi sariban sing marak tafa mari sagat pagi tangai fada bahai bahiram da nomagi oiba khanane neba mifam ama yaskunda leiba Manipur Dramatic Union Hall da pangthok lagani haina lubasigi General Secretary Okendro Khundong bolma thatorokpa cherol amana phongdorakli Mayek iribasing saklibasing amadi sarban basing marakta afaba mari sagat pagi tangai fada bahai bahiram asida cultural activist Narendra Ningom bana watam loi oidina symposium amasung patokani haina cherol asina makatana phongdokli Prime Minister Narendra Modi na May kungama palisangani kungani thoida sandokada ba man ki baat ki input pirakna ba miyamda haikre Prime Minister nam haki tweet amada sumna haikim hangna adom kudingi mafamda May tangkun ngamapan da pangthokada ba handaki thagi man ki bata mari lenana input pirakna ba haizari mahakna Nomo F amasung Maigopta adom ki comment pana ba ngairi adom na isagi warolbu lising amaga chanipan dagina lising Taramathoiga chatre marfugi record tawbusu yagani haina phongdorakli Minister N Biren gi hangang kendra gi manung chana leriba luang sabam dalam kopsin duna jum amari dukan sadana leramba sing machinery JCP sizinaduna inspection drive chathakre aina yada balam kopsin na bohna badam ye karana religion amadi common and politics sanabagi tabak topi haina Minister Biren na phongdokre lam kopsin duna leriba sing takthokpa gi thabak chatharak thabak ki saruk ama oina N Biren lekai su oiba mafam luang sabam dan yam gi wang bada lam kopsin duna jum saba sing takthokpa gi thabak chathaki ngarangi injection adoda SDO porompar amasung hangang police ka puma team na luang samum health and wellness center gi mamang da leiba mafam sing dan yam kaina lam kopsin duna sajelem sing JCP sizinaduna takthokki injection tauba aduga mari lenena Chief Minister N Biren na haikibada aina yada bhaiba asi yadrabani leibak asi ain chana balebak ni miyoi kharana tawning ba pagtawda tawba yaroi lengak ama leiri haiba si khangan gani lengang asina miyang bi aifana bathabuk su tawgani amadi niyam chumdana thabak tawriba sing su para tambina bhotnari injection tawbagi thabak asida miyoi kharana religion amadi community politics tawbagi thabak topiu madu afaba oiroi haina su mahangna phongdokhi Aujulu silakpada maruiba pauk sing muka hana miyamda pizari
स्टेट लंगा की एम्प्लॉई सिंगे ट्रांसफर अमदी पोस्टिंग की पॉलिसी अमा सेमख्रे नोंजु थादा सिंग निंखाइरकपगी असोब मरमदी पोपी थाबा लौमी सिंगना उमंग कोकथोकपदगनी हाइना मिनिस्टर लेपा हॉकिपना फोंदोखरे ओजा लौबा मसुंग ट्रांसफर पोस्टिंग द करप्शन लैरोय हाइना एजुकेशन मिनिस्टर टीएस बसंतना फोंदोकली मणिपुर एनपीएफ की एमएलए सिंगना पार्टी सिदगी तोकलोय हाइबगी थाजबा पीखरे जिरी तुरेल मियोय अमा ताखिबदगी थीबा खंखिद्रे लोइनना प्राइम मिनिस्टर नरेंद्र मोदी ना मालिंगवेनी सुबा कोविड वर्चुअल समिट सरुक याख्रे ngasiga oina pijriba pausing asiga loinana loijare diamond redena numidang wara matamda phongba pause singdagi lokthokchaba maroiba pau miyamda pijaba tabidiba singba mukha hana kurumjari मियाम द करिगुंबा मतंग खंगन जरी मददी क्लास 10 थाखरबा माहिरोय खुदिंग मकना यावबा यारबा फ्री कोचिंग क्लास अमा क्लास 11 गी फाउंडेशन कोर्स अमा ओइना मनी बैग अमखक मफम खंगदना ताहौरे हौखिबा मेगी तांग तारामाथोय इम्जुकेशन नुमित असिगी अंगनबा अयुक्ता थौबाल बाबू बाजार दगिना साबल तोंग फावरगा थौबाल निंगोंबम फावबगी मरकी लंबी असिदा मनी बैग असि मफम खंगदना ताहौबनी मनी बैग असिगी मनुंगदा यावखिबा डॉक्यूमेंट सिंगदी HDFC क्रेडिट अमसुंग डेबिट कार्ड SBI डेबिट कार्ड MSCP डेबिट कार्ड UCO डेबिट कार्ड पान कार्ड आधार कार्ड